Jiribamda angang yauna miyoi taruk hat khiba adu laman khumani hairakhiba MLA Paulinan Haukip ki mathakta Impan Police Station da wakat labasu action lokat pidre haina Chief Judicial Magistrate ta wakat kre court na Impal Police Station gi osida January 13 pawgi manungda preliminary inquiry report biklaknaba chapchab na khangan kre Haukhiba lising ani kunmari ki November 10 ga mathoida Jiribam gi Borobekra Police Station gi campus ta hangba relief camp da sangjapam laudun lairiba pigliba angang ahum yauna miyoi taruk phaduna pukhraga tamtiba mongda otnairaba matungda barak toril tadadra kiba thokdok 59 Saikot ACG MLA su oiriba Kuki MLA Paulinan Haukipna news channel DOR da pikiba interview amada laman khumbani haina phongdokiba thokdok adu ga mari lenana Kuki terrorist singbu saukatpa wapam sing phongdokiba damak mahaki mathakta regular case ama lokot piu haina Impan Police Station da wakal absu action lokot pidre haina Chief Judicial Magistrate Impal West ki kota wakat kre wakat asi hana Army officer orammadagi retire tawkraba sahi marpurom surba uripok sorpol tingeldagi suram Tikendrajit apok palaikidraba S Chandrasekhar na petitioner oiduna Chief Judicial Magistrate Impal West kota tha asigi tarukta file tarukhibani court asida mahakna file tarukiba affidavit kal lunana petition da phongdokliba wafamna Jiribamda angang ahum yauna nupi ahum punna miyoi taruk tamthiba mongda hatkhiba thokdok adu MLA Paulinan Haukip ki news channel DOR gi karan thapar da pikiba interview amada thokdok adu Kuki singna laman khumbo oina chathakibani haina phongdokibani wafam si khaktana tana MLA asina angang ahum yauna misam taruk hatkiba adu pungning thawatki amasung sagwatki mahakna channel aduda pikiba interview da mitai amasung Kuki zo singi marakta sathrakliba irang asi hena pakthok chawthok halle amasung purup ani gi marakta jengthina ba thoale MLA na pikiba interview asida phongdokiba homsing November 13 lising ani kunmari da Manipur da ayukta phongba pausi amada phonglakpa thengnare maram asidagi November kulumdoi da MLA asigi mathakta lokhotpam thokpa logi thabak sing lokhatnaba aiba complaint ama Impal Police Station gi officer in charge da file tawkibani police ki maikari gi thabak amata lokhot piraktabadagi November 19 lising ani kunga marida atopa aiba complaint ama Impal PS ki osida petitioner ama asina file tawkiba complaint adugi matungina lokhot pham thokpa thabak lokhot annaba direction pibiyo haijakibani BJP Leingakki maikade karimata lande mitaina schedule tribe status demand taropudagi erang si thorokhibani haina si minister nongthomam Biren phongdokre Hauzik Manipur da sathariba kanglupki erang asi yamna laibak thiba amani amasung masida mahaki BJP Leingakki aranba kari sulaite hairaduna erang asi meitai singna schedule tribe status demand taropudagi ni haina Chief Minister Nongthom Biren amuk hana phongdokre wafam asi leibak asigi maming satlaba pause da Hindu da report tarukhibani ngasi Baupura da leiba mahaki secretariat ki darbar hall da Manipur Leingakki Department of Skills Labors Employment and Entrepreneurship ki makada Manipur Building and Other Construction Workers Welfare Board na sinna pangthokiba thorom amada relief camp ta lerakliba labor card paibas miyoi singda makoigi masa masusing mahi masing tamnanabagdamak sel gi tengbang yenthokgi thoromda wapam asi phongdokibani mahangna makha taraduna Chief Minister Nongthombam Biren makha taraduna phongdokibada ngasimak direct benefit transfer DBT gi khuthangda miyoi lising manga ga sani kunga manga romda lupa crore ani lakh marfuk mapan lising tara gi senpham jenthoki aduga relief camp ta lerakliba miyoi sing amasung valid oiba labor card paiba miyoi singi imung singda one time gi oina lupa lising manga gi khudong chabusu phanganki thorom asiga mari lenana mahakna hai me ahum lising ani kulumdoida thokhiba ang asina maram oiraga chathrakliba Manipur gi erang asi yanu laibak thibani hairaduna mitai singna schedule tribe status demand tarokpuna maram oiraga erang asi thokhibani adum oinamak March 19 lising ani kulumdoida matam adugi High Court of Manipur gi acting Chief Justice MB Muralidharan na pikiba order aduna pikiba direction di Manipur Leingakki maikaidagi maitai bu laibak asigi schedule tribe ki lista chalhannabagidamak Leingakki maikaidagi thapam tokpa recommendation sing union Leingakta thanam poktak pikibani High Court of Manipur gi maikaidagi mitai bu ST lista chalhangadabani haiba wapam direction oina pikiba leite me ahum lisingani kulumdoida all tribal student union Manipur na singi district
headquarters in the tribal solidarity march haiba wakalon gi makada satkiba rally adu loisilaba matung ihan hana Surchanpur amasung Bishnupur district ki tainafam da leiriba Torbung Banglada leiba meitegi yumsing amadi dukana singba paktana mai thaba haurakpadagi mapam kayada su sandokiba irang asi mitai na ST lista sanana honarakpadagi ni haiwa wapam chief minister na Manipur legislative assembly gi mipam amada pawa phongdokiba leikre the Hindu pausena taruni report asida chief minister nongtomam Biren na Manipur gi irang asi gi horpam mitai gi na scheduled tribe status tan badagini haina pongdoki badanatana irang asigi marumda politics tawa mioi sing su leire haina pongdoki bani nungmai kamna leblag ing table normalchi hanjile haibi yaroi haina okram ibopina pongdokre Manipur thokliba irang asi sumnagi nungmai kamna leblaga ing table natraga normalchi hanjile haiba yaroi hairaduna haujik lanjena dun leiriba relief camp da sangjafam lawriba mioi singna makoi masagi lejira mafamda hanjilannaba matamda ing tapa amadi mahusagi phewam hanjilagle haina lawgadabani haina congress ki lusingba amasung hanagi chief minister okram ibopina phongdokre Manipur gi anoba governor oina wasak lawkhraba Ajay Kumar Balaga Raj Bhavanda Manipur Pradesh Congress Committee ki President amadi hanagi Chief Minister Okram Ibobi yauna party asigi MLA amadi hanagi MLA sing yauna unakiba aduga mari lenana Raj Bhavan dagi thoroklaba matungda paumi singda wafam sing asi phongdokibani Okram Ibobi ni makha taraduna Manipur miyam asi matam sangna warakle amasung wabada khamtengle maram asina Manipur hojik chathariba sahi ani farkadarba hana sunabugi wathok asi kari kamdawna loisillaga ing tappa amasung mahusagi phibamda porakadagi haibado anoba sahi lakpasida anoba governor na tathok tasin tawrubani aikoi opposition gi maikaidagi ing tappa hanjilaknaba logi matung ina tawba yaba thabaksing governor da constructive oiba suggestion oina pirambaga loinana aikoigi maikaidagi hek pangba yaba matengsing pangani haibagi wafamsu mahakna takchilamki haina phongdoki Baka. Oh, sorry dah. Lagu mah. Ini dah kami hidup ni. Lihat sih, dah lihat sih kau. Agak soalnya kita hotel, lagi dah kau dia. Kadang lagi kita terjun. Hai, kata. Silau.